khudingmak haiminasi ai khoirang bato e. Ai madudagi mangjin thare. Maram sina aina hairibasini nangi punsigidamakta langtaknaba tawganu, nang kari chagani, nang kari thakani, hakchanggidamakta nang kari setkani, nangi punsiduna sabadagi hendrabra, hakchangna phidagi, nungshitta pairiba useksingda yengu aikhoisu tokthoklaga masi tawrasira. Aina hawjik phattaba uchek amata wakhal nungaitana phamba thengnadri. Ujekta thi hunjiliba mising asi makhoigi maram ama leiramgani, makhoidi nongmata ushada phamlaga aigi mathangi tindo kadaida leiramdoijatno. Ishwar asi angakpani, Bible na Hebrew da hai taibang malem khudingmak asi magi makhuttani, mahakna thawan misak amaga yachinna hande, amaga sensinna hande. Aikhoigi Ishwargi matiksi angakpani, aduga aikhoina karisu leitaba pot kharada khoirangduna leiri. Aikhoigi matangda mina kari khangadage haibasigi matangda khoirang loidabani. Aikhoigi matangda mina kari khangadage haibasigi matangda khoirang loidabani. Aikhoigi matangda mina kari khangadage haibasigi matangda khalloidabani. Khoirang loidabani. Karigino khangbra? Makhoina khaningbado adum khandawba leire. Atiyagi ucheksing asi yengu, makhoina marusu hunde, khawsu khawde, kaidasu paisinde. Adubu nakhoigi swargada leiba napana makhoibu thakpi, nakhoidi ucheksingdagi yamna henna maru oiba natra. Nangi nakanda onthoktuna ai uchektagi henna maru oi hayu. Pada 18 asi aina yamna pami adubu nakhoi kanana langtaknaduna mahaki punsi adu khudup ama hengatnaba ngambage. Nang nemagana adum nemgani. Masada thajaba leiba amadi masak Kristada kanano haiba khangba mi asi aidi yamna pamjai. Bible da yauba Zacchaeus asi pikpa anemba mini. Jesuna lakpada mana yengninglammi adubu pikpanina uramdi. Mi ataigumna mahakti uba phanglamde. Mana tawgadabado aidi yamna pami. Mahakti wakhal nungaitana phamthare hairaga aidi pikpanina karisu kanade. Pikpanina aidi uba phanghaudre. Ai pikningde. Ai wangningi. Adum haina mahak tawkhide. Miyam marak adudagi senthokkhiduna u amada kakhatlami. Adudagi Jisuna lakpa matamda Zacchaeus kumtharau. Ngasi numidang ai nangi yumda sakchagani. Mahakki punsida samasyani haina khanbaduda humai humbagi mahutta mahakna aphaba wakhalon thamki. Oiraroidaba aduda langtaknabagi mahutta oigadaba ama mahakna tawki. Madugi sap yungba thawai ado Ishwarna yamna nungsiki. Maduna mahakna ai nangi yumda satkani haiki. Aduna oiraroidaba aduda langtaknaba to'u. Nangi akoibada koyeng yengduna makhoiga sangdamnaduna makhoigumna oiningduna kalak kanjawba oibudu to'u. Oiradi oire ai masi thengnagani. Aingonda leitaba ado Ishwarna adum pirakjagani haina haigadabani. Aina tawba haibabu karino wa ngangbani. Hawjik phattabadi mapung phari. Sidagi hena ai atopa karisu tawsu tawde. Aina haidi aingonda pairakki lawsing yamna lei. Business ki wakhal kharasu lei. Mi sing senaba hai asini. Adubu mapungdi wangangbani. Nangna tawba ngambado nangna tawba hawdriba karigino. Madu nangi punsida Ishwarna oihallakani haina thajau langtaknabana nangi awangba inchi ama phawba hengat hanba yaroi. Pada 19 aduga
ꯅꯈꯣꯏꯅ ꯐꯤꯔꯣꯟꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤ ꯂꯥꯡꯇꯛꯅꯔꯤꯕꯒꯦ? ꯂꯧꯕꯨꯛꯇ ꯍꯧꯕ ꯊꯔꯣꯅ ꯀꯔꯝꯅ ꯍꯧꯔꯤꯕ ꯌꯦꯡꯉꯨ, ꯃꯈꯣꯏꯅ ꯅꯣꯝꯁꯨ ꯅꯣꯝꯗꯦ, ꯂꯪꯁꯨ ꯅꯥꯏꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯁꯣꯂꯣꯃꯣꯟꯃꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯟ ꯄꯨꯝꯅꯃꯛꯇ ꯃꯈꯣꯏ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯒꯨꯝꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯈꯤꯗꯦ꯫ ꯅꯈꯣꯏꯅ ꯃꯇꯝ ꯈꯥꯏꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯐꯖꯈ꯭ꯔꯕ ꯃꯇꯤꯛ ꯃꯒꯨꯟ ꯎꯕ ꯐꯪꯒꯅꯤ꯫ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯁꯥ ꯉꯥꯒꯤ ꯑꯣꯏꯕꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯌꯦꯡꯒꯜꯂꯤ꯫ ꯅꯣꯡꯁꯥ ꯀꯩ, ꯁꯑꯣꯝ, ꯀꯕꯣꯛ ꯀꯩ, ꯃꯈꯣꯏꯁꯤꯡꯁꯤ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕꯁꯤ ꯑꯉꯛꯄꯅꯤ, ꯄꯨꯝꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯏꯁ꯭ꯋꯔꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯅ ꯁꯦꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯕ ꯅꯩꯅꯔꯨꯕ ꯃꯇꯝꯗꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯤ꯫ ꯃꯥꯒꯤ ꯈꯨꯠꯁꯦꯝꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯏ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯂꯤ, ꯑꯩꯅ ꯎꯆꯦꯛꯁꯤꯡ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯕꯗꯤ ꯅꯪ ꯀꯔꯤꯒꯤ ꯊꯝꯂꯣꯏꯗꯧꯕꯅꯣ? ꯑꯩꯅ ꯂꯩꯁꯤꯡ ꯁꯦꯝꯕꯤꯔꯕꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯣꯏ? ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯁꯦꯝꯕ ꯑꯇꯩ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯡꯕ ꯊꯥꯛꯇ ꯊꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯀꯌꯥ ꯂꯥꯡꯇꯛꯅꯕꯗ ꯃꯥꯡꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯃꯗꯨ ꯇꯣꯛꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯁꯤꯟꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯑꯗꯨꯝ ꯋꯥꯗꯨꯅ ꯂꯩꯒꯟꯕꯒꯦ? ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯊꯤꯗꯣꯛꯅꯕ ꯍꯣꯠꯅꯕꯒꯦ? ꯃꯈꯨꯠ ꯊꯥꯡꯒꯠꯇ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯨꯀꯣ꯫ ꯅꯪꯅ ꯂꯥꯡꯇꯛꯅꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯦ꯫ ꯄꯗ 38 ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯒꯅꯨ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯈꯟꯕꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯐꯝꯗꯨꯅ ꯅꯪꯉꯣꯟꯗ ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ, ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ, ꯅꯪꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯑꯗꯨꯝ ꯐꯪꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯁꯦꯡꯕ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯋꯥꯗꯕ ꯍꯥꯏꯕꯅꯤ꯫ ꯈꯪꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯕ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩ ꯃꯗꯨ ꯈꯪꯗꯦꯗ, ꯑꯩ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯩ ꯈꯪꯗꯦꯗ, ꯑꯩꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯗꯕ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯇꯧꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯨꯗꯤꯡꯃꯛ ꯈꯪꯕ, ꯈꯨꯗꯤꯡꯃꯛꯀꯤ ꯒ꯭ꯌꯥꯟ ꯂꯩꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯡꯇꯛꯅꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯍꯌꯦꯡ ꯃꯥꯅ ꯑꯗꯨꯝ ꯐꯗꯨꯅ ꯂꯩ꯫ ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯤꯕ ꯄꯣꯠꯇ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯄꯗ 38ꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯄꯗ 38ꯗꯒꯤ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯍꯥꯟꯕꯗ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯊꯤꯌꯨ, ꯑꯗꯨꯒ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯒꯤꯗꯃꯛ ꯂꯥꯡꯇꯛꯅꯒꯅꯨ, ꯃꯔꯝꯗꯤ ꯍꯌꯦꯡꯒꯤꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯡꯇꯛꯅꯖꯒꯅꯤ꯫ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯑꯗꯨꯅ ꯅꯣꯡꯃ ꯑꯗꯨꯒꯤ ꯑꯋꯣꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯍꯩꯒꯅꯤ ꯍꯥꯏꯅ ꯍꯣꯠꯅꯒꯅꯨ꯫ ꯅꯪ ꯅꯁꯥꯅ ꯊꯤꯗꯣꯛꯄ ꯉꯝꯒꯅꯤ, ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯃꯈꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥꯡꯇꯛꯅꯕ ꯂꯦꯞꯄ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯈꯪꯖꯕꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯊꯧꯔꯥꯡ ꯑꯣꯏꯗ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯍꯣꯏ, ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯁ꯭ꯋꯔꯒꯗꯨꯠꯅ ꯃꯦꯔꯤꯗ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯃꯉꯣꯟꯗ ꯅꯪ ꯑꯉꯥꯡ ꯑꯃ ꯄꯣꯛꯀꯅꯤ,
ꯃꯍꯥꯛ ꯑꯃꯨꯛꯇ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯈꯤꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ꯫ ꯃꯦꯔꯤꯅ ꯂꯥꯡꯇꯛꯅꯩ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜꯗ ꯍꯥꯏꯗꯦ꯫ ꯃꯗꯨ ꯈꯪꯅꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯈꯣꯏꯔꯥꯡꯕ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯏꯗꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯤ ꯈꯨꯗꯤꯡꯃꯛꯇꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯊꯝꯖꯤꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯄꯥꯎꯔꯧ 3:5-8 ꯑꯁꯤ ꯌꯥꯝꯅ ꯄꯥꯡꯒꯜꯕ ꯁꯥꯁꯇ꯭ꯔꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯑꯄꯨꯝꯕꯅ ꯖꯦꯍꯣꯕꯥꯕꯨ ꯆꯦꯠꯅ ꯊꯥꯖꯧ, ꯅꯁꯥꯒꯤ ꯋꯥꯈꯜ ꯇꯥꯕꯗ ꯉꯥꯖꯒꯅꯨ꯫ ꯑꯩꯅ ꯊꯥꯖꯩ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯈꯜꯂꯒ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯁꯪꯗꯅ ꯅꯃꯥꯟꯅꯕꯒ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯒ ꯂꯥꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯅ ꯊꯤꯗꯣꯛꯂꯤꯕ ꯑꯁꯤ ꯑꯇꯣꯞꯄꯗ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯍꯪꯕꯅꯤ꯫ ꯃꯤꯗ ꯇꯥꯟꯅꯕꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯪꯗꯦ꯫ ꯃꯈꯣꯏ ꯃꯁꯥꯁꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯄꯣꯟꯇꯦ꯫ ꯑꯃꯦꯟ꯫ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯕ ꯑꯁꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗꯅꯤ, ꯐꯣꯟꯗ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯇꯧꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯉꯨ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯂꯝꯕꯦꯜꯁꯤꯡ ꯆꯨꯝꯍꯟꯕꯤꯒꯅꯤ꯫ ꯅꯍꯥꯛ ꯅꯁꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯁꯤꯡꯕ ꯑꯣꯏꯒꯅꯨ꯫ ꯃꯁꯤꯒꯤ ꯁꯥꯁꯇ꯭ꯔ ꯑꯁꯤ ꯃꯇꯝ ꯈꯔꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯩꯉꯣꯟꯗꯒꯤ ꯃꯇꯝ ꯈꯔ ꯍꯦꯟꯗꯣꯛꯂꯨꯔꯕꯁꯨ ꯑꯗꯨꯃꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯑꯍꯣꯡꯕ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯑꯣꯏꯔꯤꯕꯗꯣ ꯑꯣꯏꯔꯤꯕꯗꯨꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯏꯁ꯭ꯋꯔ ꯌꯥꯎꯕꯤꯕꯒꯤ, ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯣꯏꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯣꯏꯔꯕꯁꯨ, ꯊꯣꯛꯍꯟꯅꯤꯡꯕ ꯑꯣꯏꯔꯕꯁꯨ, ꯑꯩꯅ ꯄꯥꯡꯒꯜꯕ ꯁꯥꯁꯇ꯭ꯔ 3 ꯁꯤꯖꯤꯟꯅꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗ, ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯗꯨ ꯂꯦꯡꯗꯅ ꯊꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯃꯁ꯭ꯌꯥꯁꯤꯡ ꯊꯦꯡꯅꯕꯗ ꯑꯩꯅ ꯑꯗꯨꯝ ꯉꯥꯖꯕ ꯁꯥꯁꯇ꯭ꯔ 3 ꯑꯗꯨꯗꯤ ꯐꯤꯂꯤꯞꯄꯤꯌꯥ 4:19 ꯃꯁꯤ ꯑꯦꯝꯄ꯭ꯂꯤꯐꯥꯏഡ് ꯕꯥꯏꯕꯜꯗꯒꯤ ꯑꯣꯏꯅ ꯌꯦꯡꯁꯤ꯫ ꯑꯩꯕꯨ ꯀꯜꯍꯟꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯖꯩ꯫ ꯑꯩꯁꯤ ꯈ꯭ꯔꯤꯁꯇꯗ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯁꯤ ꯐꯖꯗ꯭ꯔꯅꯦ? ꯑꯩ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯝ ꯁꯥꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯗ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯉꯝꯂꯦ꯫ ꯑꯇꯣꯞꯄ ꯑꯩꯅ ꯉꯥꯖꯕ ꯁꯥꯁꯇ꯭ꯔ ꯑꯃꯅ ꯃꯁꯤ ꯀꯣꯔꯤꯟꯊꯤꯌꯥ 10:13ꯅꯤ꯫ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯑꯊꯦꯝꯕ ꯂꯥꯛꯄ ꯏꯁ꯭ꯋꯔꯅ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯕꯨ ꯊꯦꯝꯗꯣꯛꯂꯕꯗ ꯅꯈꯣꯏꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯔꯣꯃꯤꯌꯥ 9:19 ꯊꯕꯛ ꯄꯨꯝꯅꯃꯛ ꯐꯅꯕꯒꯤꯗꯃꯛ ꯇꯧꯕꯤ꯫ ꯑꯩ ꯃꯗꯨ ꯊꯥꯖꯩ꯫ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯑꯣꯏꯍꯜꯂꯛꯀꯅꯤ꯫ ꯏꯁ꯭ꯋꯔꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯅꯕ ꯉꯥꯏꯌꯨ꯫ ꯏꯁ꯭ꯋꯔꯅ ꯇꯧꯕ ꯉꯝꯗꯕ, ꯑꯣꯏꯍꯟꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅꯕꯨ ꯊꯥꯖꯔꯕꯗꯤ ꯀꯔꯝ ꯍꯥꯏꯅ ꯁꯟꯗꯣꯛꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯆꯦꯠꯅ ꯊꯥꯖꯩ꯫ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯩꯍꯠꯄꯤꯈꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯝ ꯋꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯑꯉꯛꯄ ꯄꯥꯡꯒꯜꯕ ꯑꯗꯨꯗ ꯊꯥꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯨꯛꯊꯣꯛ ꯊꯣꯛꯈꯤꯗꯕꯗꯧꯅ ꯑꯣꯏꯔꯤ꯫ ꯃꯗꯨ ꯀꯔꯝꯅ ꯁꯟꯗꯣꯛꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯥꯟꯖꯥ ꯄꯤꯕꯤꯗꯅ ꯃꯗꯨꯒꯤ ꯑꯋꯥꯕꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗꯕꯗꯧꯅ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯌꯥꯕꯤꯕ ꯑꯗꯨ ꯄꯤꯅꯕꯤꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯃꯔꯤꯗ ꯑꯩꯅ ꯌꯥꯅꯕ ꯇꯧꯔꯣꯏ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒ ꯌꯥꯁꯤꯟꯕ ꯇꯧꯔꯣꯏ꯫ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯝꯂꯣꯏ꯫ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯔꯨꯕꯅ ꯉꯁꯤ ꯑꯣꯏꯔꯤꯕꯁꯤ ꯑꯣꯏꯕ ꯐꯪꯂꯤꯕꯅꯤ꯫ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯌꯥꯕꯗꯣ ꯑꯩ ꯎꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯌꯥꯕꯒꯤ ꯃꯔꯝꯅꯅꯤ꯫
ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯐꯕ ꯊꯧꯔꯥꯡ ꯇꯧꯕꯤ꯫ ꯏꯁ꯭ꯋꯔꯒꯤ ꯑꯐꯕꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯛꯄꯗ ꯀꯔꯤ ꯑꯃꯠꯇꯅ ꯊꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯑꯩꯅ ꯍꯦꯛꯇ ꯁꯥꯁꯤꯟꯕ ꯅꯠꯇꯦ, ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯎꯔꯦ꯫ ꯄꯨꯟꯁꯤꯗ ꯊꯩꯗꯣꯛꯄ ꯌꯥꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯅ ꯍꯟꯅ ꯊꯣꯛꯀꯅꯤ, ꯃꯗꯨꯗ ꯅꯪꯅ ꯑꯣꯏꯔꯗꯤ ꯑꯣꯏꯔꯦꯗꯅ, ꯊꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯄꯨꯟꯁꯤꯗ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯇꯣꯛꯂꯣꯏ꯫ ꯁꯦꯂꯥ, ꯉꯥꯏꯍꯥꯛ ꯈꯟꯊꯧ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯪ ꯃꯗꯨ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯊꯦꯡꯅꯒꯅꯤ꯫ ꯄꯣꯠ-ꯆꯩ ꯂꯩꯕꯒꯤ, ꯒ꯭ꯌꯥꯁ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯒꯤ ꯍꯦꯛꯇ ꯑꯣꯏꯔꯕꯁꯨ ꯉꯥꯏꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯁꯨ ꯑꯗꯨꯝ ꯉꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯉꯥꯏꯅꯤꯡꯂꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯗꯨꯒ ꯊꯥꯖꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯉꯥꯏꯕ ꯇꯝꯒꯗꯕꯅꯤ꯫ ꯅꯪ ꯉꯥꯏꯒꯅꯤ, ꯑꯇꯣꯞꯄ ꯊꯩꯗꯣꯛꯄ ꯌꯥꯗꯕ ꯑꯃꯅ ꯅꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯄꯥꯝꯗꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯖꯕꯗꯨ ꯈꯪꯅꯕ ꯇꯥꯟꯖꯥ ꯃꯥꯡꯕ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯃꯥꯒ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇꯅꯤ꯫ 10%ꯗꯤ ꯅꯪ ꯄꯥꯝꯕꯤꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯁꯨ ꯄꯥꯝꯂꯣꯏ꯫ 10%ꯗꯤ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯤꯔꯣꯏ꯫ ꯂꯦꯝꯍꯧꯔꯤꯕ 90% ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯁꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯊꯩꯗꯣꯛꯄ ꯌꯥꯗꯕ ꯑꯃꯅ ꯄꯦꯟꯗꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯋꯥꯄꯥꯎꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯄꯦꯜꯍꯟꯕꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯃꯤꯠꯇꯣ ꯏꯁ꯭ꯋꯔ ꯊꯥꯒꯠꯇꯨꯅ ꯍꯧꯈ꯭ꯔꯕꯗꯣ ꯊꯅꯝꯂꯒ ꯑꯃꯨꯛ ꯅꯧꯅ ꯍꯧ꯫ ꯀꯌꯥꯝ ꯐꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯃꯗꯨ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯤ ꯂꯦꯡꯗꯕꯅꯤ꯫ ꯉꯔꯥꯡ ꯐꯅꯌꯥꯝꯅ ꯁꯣꯏꯈ꯭ꯔꯕꯁꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯐꯪꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯍꯧꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯄꯥꯎ ꯑꯃꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯃ ꯇꯧꯒꯦ ꯍꯣꯠꯅꯔꯛꯄꯗ ꯅꯪꯕꯨ ꯌꯩꯊꯠꯄꯤꯒꯅꯤ꯫ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯙꯔꯃ ꯆꯦꯟꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯠꯄꯤꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯧꯖꯥꯜꯕ ꯕꯣꯔ ꯐꯪꯂꯕ ꯉꯥꯛꯇꯅꯤ, ꯃꯔꯝꯗꯤ ꯃꯗꯨꯗ ꯁ꯭ꯋꯔꯒ ꯂꯩꯕꯥꯛ ꯂꯩ꯫ ꯃꯤꯁꯤꯡꯅ ꯆꯩꯍꯠꯄꯤꯔꯕ, ꯑꯣꯠ-ꯅꯩꯕꯤꯔꯕ ꯅꯪꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯍꯥꯏꯕꯗꯤ ꯅꯪꯁꯤ ꯕꯣꯔ ꯐꯪꯂꯕ, ꯍꯔꯥꯎꯕ, ꯊꯋꯥꯏꯗ ꯋꯥꯠꯇ ꯄꯥꯗꯕ, ꯏꯁ꯭ꯋꯔꯒꯤ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯗ ꯊꯥꯖꯔꯕꯗꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯊꯤꯕ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒ ꯑꯋꯣꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨ ꯇꯥꯔꯨꯕꯗ ꯑꯩ ꯕꯣꯔ ꯐꯪꯂꯕꯅꯤ꯫ ꯑꯩ ꯕꯣꯔ ꯌꯥꯝꯅ ꯐꯪꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯐꯪꯕꯗꯤ ꯐꯪꯒꯅꯤ, ꯃꯔꯝꯗꯤ ꯑꯁꯨꯝ ꯍꯥꯏꯅ ꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯗꯨ ꯑꯗꯨꯝ ꯍꯟꯅ ꯍꯟꯅ ꯄꯥꯗꯨꯅ ꯂꯩ꯫ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯑꯋꯥꯕ ꯈꯥꯡꯕꯁꯤ ꯌꯥꯏꯐꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯂꯦꯞꯈꯠꯇꯨꯅ ꯑꯩ ꯏꯄꯥ ꯏꯁ꯭ꯋꯔꯗ, ꯃꯆꯥꯅꯤꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯃꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯊꯥꯖꯩ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕꯤꯔꯦ ꯑꯗꯨꯒ ꯍꯤꯡꯒꯠꯈ꯭ꯔꯦ꯫ ꯑꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ, ꯑꯩ ꯃꯗꯨ ꯊꯥꯖꯩ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯤꯅ ꯅꯣꯛꯅꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯏꯕ ꯐꯪꯕ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯆꯦꯠꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇ ꯈꯟꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯀꯅꯤ꯫ ꯃꯗꯨ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯅ ꯈꯟꯕꯗꯒꯤ ꯏꯁ꯭ꯋꯔꯅ ꯈꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯇꯨꯡꯒꯤ ꯑꯣꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯆꯔꯆꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯈꯤ꯫
ꯑꯩꯒꯤ ꯃꯔꯨꯞ ꯀꯌꯥ ꯃꯥꯡꯈꯤ, ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯀꯌꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯈꯤ꯫ ꯃꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯇꯝ ꯑꯣꯏꯈꯤ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯑꯩ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯕ ꯈꯪꯕ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯋꯥꯌꯦꯟꯕ, ꯁꯤꯊꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯊꯛꯇ ꯏꯁ꯭ꯋꯔ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯌꯨ, ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯣꯠꯅꯕ, ꯆꯩꯍꯠꯄꯤꯅꯕ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯑꯆꯥꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯒꯅꯤ꯫ ꯑꯆꯥꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯑꯐꯕ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯨꯕꯥꯛ ꯈꯨꯏ꯫ ꯑꯇꯣꯞꯄ ꯊꯩꯗꯣꯛꯄ ꯌꯥꯗꯕ ꯑꯃ ꯑꯩꯈꯣꯏꯅ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯏꯁ꯭ꯋꯔꯅ ꯍꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯌꯥꯗꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯩꯗꯣꯛꯄ ꯌꯥꯗꯕ ꯑꯃꯅ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯗꯦ꯫ ꯑꯩꯈꯣꯏ ꯑꯁꯤ ꯈꯔ ꯈꯔ ꯂꯣꯏꯅ ꯉꯥꯎꯏ꯫ ꯑꯩꯁꯨꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯑꯄꯥꯝꯕꯗꯤ ꯏꯪꯊꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯂꯥꯡꯇꯛꯅꯕ, ꯋꯥꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡꯕ ꯄꯥꯝꯗꯦ꯫ ꯃꯗꯨ ꯑꯁꯦꯡꯕꯅꯤ꯫ ꯊꯧꯖꯥꯜ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯅ ꯑꯩꯈꯣꯏꯗ ꯏꯪꯊꯕ ꯂꯩꯔꯣꯏ꯫ ꯕꯥꯏꯕꯜꯒꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯩꯅ ꯊꯦꯡꯅꯩ꯫ ꯑꯦꯄꯣꯁꯇꯜꯁꯤꯡꯅ ꯏꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯈꯣꯏꯅ ꯏꯔꯛꯄꯁꯤꯡ ꯑꯗꯨ ꯒ꯭ꯔꯤꯇꯤꯡꯒ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯏꯕ ꯍꯧꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯒ꯭ꯌꯥꯟꯗ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯏꯪꯊꯕ ꯑꯗꯨ ꯍꯦꯟꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯂꯣꯁꯤꯌꯥꯗ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯀꯣꯔꯤꯟꯊꯤꯌꯥꯗ, ꯒꯂꯥꯇꯤꯌꯥꯗ, ꯑꯦꯐꯤꯁꯥꯗ, ꯐꯤꯂꯤꯄꯤꯌꯥꯗ, ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤꯗ, ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯄꯤꯇꯔꯗ, ꯑꯅꯤ ꯌꯣꯍꯟꯗ, ꯖꯤꯁꯨ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯒ꯭ꯌꯥꯟꯅ ꯅꯈꯣꯏꯗ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯏꯪꯊꯕ ꯍꯦꯟꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤ? ꯍꯦ, ꯄꯣꯜꯅ ꯍꯥꯏꯔꯤ, ꯅꯉꯣꯟꯗ ꯊꯧꯖꯥꯜꯒꯤ ꯒ꯭ꯌꯥꯟ ꯂꯩꯇꯕꯗꯤ ꯏꯪꯊꯕ ꯂꯩꯔꯣꯏ꯫ ꯊꯧꯖꯥꯜ ꯍꯥꯏꯕꯗꯨꯗꯤ ꯐꯪꯐꯝ ꯊꯣꯛꯇꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯕ ꯑꯗꯨꯅꯤ꯫ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯦꯝꯅ ꯑꯩꯈꯣꯏꯗ ꯐꯪꯕ ꯑꯗꯨꯅꯤ꯫ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯨꯕ ꯂꯩꯇꯅ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ, ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯕ ꯃꯇꯝꯗ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯊꯧꯖꯥꯜꯅꯤ꯫ ꯍꯦꯟꯅ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯊꯦꯡꯅꯔꯒꯅ ꯊꯧꯖꯥꯜ ꯍꯦꯟꯅ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯅ ꯁꯃꯁ꯭ꯌꯥ ꯑꯃ ꯀꯨꯏꯅꯗꯒꯤ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯗꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯊꯧꯖꯥꯜꯅꯤ꯫ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯄꯥꯡꯒꯜꯅ ꯀꯩꯗꯧꯉꯩꯗ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕ, ꯃꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯦꯡꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯅꯤ꯫ ꯏꯁ꯭ꯋꯔꯅ ꯈꯨꯗꯤꯡꯃꯛ ꯂꯥꯏꯍꯟꯕ ꯉꯝꯃꯤ꯫ ꯊꯧꯖꯥꯜ ꯑꯗꯨ ꯄꯤꯒꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯇꯧꯅꯕ ꯊꯕꯛ ꯑꯃ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯐꯥꯎꯔꯕꯗꯤ ꯃꯗꯨ ꯉꯝꯅꯕ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯊꯧꯖꯥꯜ ꯄꯤꯔꯛꯀꯅꯤ꯫ ꯊꯧꯖꯥꯜ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯊꯧꯖꯥꯜ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯑꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯧꯖꯥꯜ, ꯊꯧꯖꯥꯜ, ꯑꯍꯦꯟꯕ ꯊꯧꯖꯥꯜ, ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁ꯭ꯇꯒꯤ ꯒ꯭ꯌꯥꯟ ꯂꯩꯕꯅ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯏꯪꯊꯕ ꯍꯦꯟꯒꯠꯍꯟꯒꯅꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯆꯥꯛ ꯃꯊꯨꯝ ꯈꯔ ꯑꯣꯐꯔ ꯇꯧꯖꯔꯤ꯫ ꯖꯣꯏꯁ ꯃꯦꯌꯔ ꯃꯤꯅꯤꯁꯇ꯭ꯔꯤꯁ ꯑꯁꯤ ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯕꯣꯔ ꯄꯤꯅꯤꯡꯂꯕꯗꯤ ꯅꯈꯣꯏꯅ ꯇꯧꯕ ꯌꯥꯕꯁꯤ ꯔꯤꯁꯣꯔꯁꯦꯁꯁꯤꯡ ꯑꯁꯤ ꯂꯩꯕꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adukhakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite